Pauja de Yumpum Maruiba Pau Karab de Taujari, Ras Bhavan get Mamangda Bom Langsillmbada chennba Mioi ani Police na Pare. Salibata Asigi Hoki Batang Taramapan Gate Numidang Wedam Pung Mari Kara Helakba Aduida, Ras Bhavan get the Sakang the Basina, Bom Langsillmbagi thoudokta chennba Mioi ani Ngarang Impal District Police na Pare. Hirambasi Gamari Lenangasi Impal West SPG Conference Holder, Pangtuki Papau Missing Unabaki Taurab Amada, DIG Tempting, Ngasangman Aikibada. January taramapan gi bom Langsillmbagi thoudokta si thokrabat tung dangarang mara leiba Mioising adu phanarbagi damak Impal West ke additional SP SDPO Impal West na lusing special investigation team ama semduna thijin umjenbagi thabak chathaba auke ngarang police na thajaba yaba pau ama phangbadagi Impal East ke khongban zone 3 laisram laikrakta leiba thi bombagi thabak chathaba lekai edumaktadagi lisam ibosna mitai Elias Jojo Elias Kongba Elias Maiken Elias Drake sahini punitoi suraba Mioi ama phagat pangamkhe mahaki mayumdagi service device remote ani mobile handset ama amadi sim card ani su recover tawkhe sport verification chatharakpagi makha tarakpada thodok adu chennba Mioi amasu ngasi ayuk direct yengbam laikai salan thongdagi koncham marithoi sahini putaruk suraba Mioi amasu phagatkhe mangondagi i20 car ama pleasure ama mobile handset mari recover tawkhe Makoi ani asi Mamangda su Lila Singh Khonang Khong AG Office Gate Ya School Police Land the Bom Langsillmbada chennba misakni haire hauzik na bail out the thokraga thiba khangdana leibani haire atopa pau amatana Taiwan ga ungkhatnaba chairakta US Carrier Group South China Sea da jangchankre China amadi Taiwan gi marakta ungkhatnaba hengkalakiba chairakta South China Sea da USS Theodorus Roosevelt na lusingba US Aircraft Carrier Group ama sanction kre aina US military gi maikei ke phongdorakle US Indo-Pacific Command na pike statement amada hairibadi thangjana bit South China Sea da strike group ama sanction ke banumit adumaktada Taiwan gi maikei ki China gi bomber amade fighter jet sina Fratas Island ga manak naknaba air defense identification zone da paisalaki aibage Wafam amasu leiribane US ki aircraft group adu South China Sea da sanction kre China nadi South China Sea ki lamdam gi ayam saruk singa si makhoi gi territory gi manung chanaliba lamdam gi saruk amani aina claim tawribane US ki when the aircraft carrier group adu maritime security gi partnership ama semkatuna samudra gi lamdam adu da maning makha tamna sangthok sangsin tawba yana bagi damakta routine oina operation chathapagi saruk oina US aircraft ki group adu sanction gabane US ki strike group adu gi commander oiriba rear admiral Doug Berry Simona haikibada Maki say kuntragi oiba carrier asida South China Sea amukana halakiba asi singthaningai oi masi maru oina US ke khongbu oina satminariba amadi partner singba pukning thogatpa oina US ke strike group adu South China Sea gi lamdam aduda sanction khebani haire malim gi oina su South China Sea gi lamdam asida lalol itiki oina saruk hom thokpagi ani de ja singna chathok sasin tawriba oibana hairba ising gi lamdam gi saruk asi yamna maru oiba lambi amasu oire Aikoi punamak amata oina sakutpa jahanana bakidamak rule based order promote tawduna aikoi mafam auditration ba haibasi yamna tangai fadaba amasu oiri haire nakalamarom da lukhosai jau thadokiba janingda phangdoktuna wakat mi pham khare haukiba sahi lising ani taragani pan gi junda lupa crore kuntaret henbagi drug phabada chennba autonomous district council ADC Sandel gi chairman oiramba lukhosai jaubo maral leite haidun haukiba sahi gi December 13 NDNPS code na thadorakpagi mayokta janing te phangdokta ngasi nungthil pong amataba matamda Impal East District ki manung chanba Uzekon Khunau Community Hall da Panthoibi Women Welfare Association Uzekon Khunau amasuk kada punna khusamnaduna miyam gi oiba wakat mifam ama physical distancing ngakna pangthokre aina kada gi information and publicity secretary kondongbam ananda thadorakpa serol mana phangdorakle Serol aduna hai wakat mifam aduda kada gi vice president ingthogjam Doren amasung Panthoibi Women Welfare Association gi secretary Moirang Them Sopitana wangangke wakat mifam aduda kada gi vice president ingthogjam Doren na aike gram jangkai chama phabada chennba Mioising pano khudakta jail da thajinduna charak piba aduga lupa crore khujing oiba jamla badrak konana phabada chennba Mioising aduna maral leite haiduna hekta thadokpagi thawong ama Manipur da thengkang karakta chathaduna lakle Asigumba drug lalon idik tawba Mioising jokhatpa manba laiga ki thawong asigi meyokta aikoi punna lepminaduna aurakle patungi mirol drug dagi kanjraba khongjang changchinba mathau tare drug lalon idik tawba drug ka loina na phabada chennba Mioising logi oiba chapchapa chairak pigedabani haike wakat mifam aduda saruk yakiba Panthoibi Women Welfare Association ki secretary
एम सोबिताना हाइखे मसामकी ऑफिसर क्वार्टर की लुपा करोड़ कुंतरेट हेनबगी ड्रग का लोइनना फाबद चेनब लुखोसै जौबो मारा लेते हाइदुना थादोकिबा असि मियामना याबंगमलोय मणिपुर लेंगाकना लुखोसै जौगी केस असि हायर कोर्ट अमुखन्ना अपील जतुना केस असि नौना थिजिनहंदुना मारा लेबा ड्रग लालोनबा मियोइसिंग लोगी ओइबा चपचाबा चरक पिगदबनी हाइखे वकत मिफम अदुदा सरुक यागिबसिंगना ड्रग लालोनबा चरक पियु लुखोसै जौ थादोकपा यानिंगदे अमसुंग वार ऑन ड्रग फागी तानगनु हाइबनसिंगबा खोलाव कया अमतु ओइना लाउदुना जानिंगदबा फोंदोकी आइनासु चेरोलदुना मखाताना फोंदोरकले अतोपा पाउ अमदसु लोंग लिप पाकिस्तान लाउरुबा मियोइसिंग पुलिस ना फाजिलुरे Leibak asigi konungda leiba Khan Market Metro Station da ngasi Metro Station da ngasi Mioi tarukna long lip Pakistan aina lauba miyamna tana khibaga loinana pawgadu phangbaga Delhi police na mafam aduda sangchinduna thiba humbagi thabak sathakre aire hiram asiga mari leina de Delhi police ki makok thongba officer amana phangdorakpada ngasi ayu anganbada Khan Market Metro Station manakta Mioi kharana long lip Pakistan haina hanjin lauduna lei haibagi paw Tuglak Road Police Station da paw pirakhe पाउ फंगलब मतुंग पुलिस ना खुदकता मफम अदुदा संगसिनदुना थिजिलुबदा नुपी अहुम नुपा अनि अमदि सही नौरिबा अंगांग अमगा लोइनना युलु बाइक तोंगदुना लेरंबा थेंगनगे पुलिस ना मखोइसिंग अदुबा फारबा मतुंग वहंग बहंग सथबदा मखोइ तरुकबक पाकिस्तान दगिन आइबा खंगबा ngamkhre नहासिंग अदुना युलु बाइक लमजेन ताननबा सेम सारामखि अमदि मसा मसागी लेबाकसिंग थागत वही फोंगदुक्तुना लमजेन तानबदा जानबदगी लोंग लिप पाकिस्तान हाइना लाउखिबने मखोइसिंग अदु मखातना वहंग फंग चथनबगिदमक तुगलक रोड पुलिस स्टेशन दा लेरे मार लालहुलुकी केदर अमा नोंगमैगा कोनना फारे ngasi ayu pung 8:45 taba matamda Bishnupur district police ke additional SP CDO Bishnupur police amadi kontramathoi suba AR ge combined team amana mar people's convention democratic ki cadre ama 9mm pistol ama magazine ama kapayariba maru ahunga konana fare aire atopa pau amadana laumi singna mioi ama tamthina phokre police Republic Day numitta laumi singna Delhi da chatkadurba tractor rally adubo maipa khandana bokhonai haibagi maranda laumi singna naha oiriba mioi ama Delhi ngamkhai sarukta leiba Sindhu village da pharaba matung tamthina phoki haina Haryana police ki DGP Manoj Jadavna phongdorakle Police ki report amaki matung ina laumi sing aduna naha aduba pharaba matung wahang pahong tawbagi mahutta tamthina phoki bani haina laumi singna Kem aduna khongjan sangchiliba adugi marakta naha aduna sangchilaklaka tractor rally thugaina bokhonai haina maral siriba adu aran bani amadi police na train tawruba mioi laumi khongjak loisingi marakta thajili aiba wafam adusu yumpham yaudabani haire Haryana police na matam pumbada khongjang sangchiliba laumi sing kari da soikigadagi aiduna kumna senare police na khongjang sangchiliba laumi sing kedamakta honariba adu ubibagi mahutta makhoi gi mathakta maral sirakba adu bajaningda bapangdorakle Maragasida Yasinnaba Purakpadagi Band Hndokle CSC Haukiba January Mari Amadi Manga Lonaba Hingda Mayang Impal Bengun Jangbi da Leiba Pusam thrmbagi Yum Mei tharamba thoudokta hakthengna chennba MD Nur Hassan apokpa MD Hasalula Bogi Mayum Bengun Makhalaiga Mari leinana Bogi Mayum sagena asoba daita logduna victim family JSC yauna asokapan amanga takya kumna thijilaba matungda sel oina Lupa lakh hungalishing humdrama piduna January kulumdoigi Nungsilpung ahum taba matamda phaminaduna Yasinnaba Purakpadagi haina JSC against burning of chennba house ki convener MD Boyain Fresh ta thoudokpa jirolasina aire Nagalamoromda RBI na reject tawkhre Leibak asida lupa manga satpi tara satpi amadi sama satpi noching thinglagani haiba Wafam RBI na reject tawkhre RBI na asigumba wafam asi aranba yumpham yaudaba lanna pau pisin bangaktani haina su phongdokhibaga loinana miyamna asigumba prajada samamnhanba prachar tawbiduna remote sandopiganu haikre aroibada content sing asigi maruiba pau khara asiba paudam jariba Manipur local news YouTube channel lamadi Facebook page asidagi yangbirbo punamak pathaga chari channel asina thumda kanarabadi subscribe tawbidribasina subscribe tawbiramo loinana like and share tawbasu kawbiganu punamakpo amukana thaga chari